हजे लेजे मफम असी संजन थोंग वीआईपी कॉलोनी मंगा मंगदनी हजे हजे ngarang nahan digi leptara tarakhiba nong na maram orakanda huje agi nakan somda leiribasi khoi वीआईपी singi DGP amadi tongan tonba lamdam sigi brigade officer amadi वीआईपी singi banglo ni leiribasi mafam asi ayama loina thumjan khare masi da natana hojigi leiriba gelom da leiriba khoi forest department gi office ju ising thum madagi hojik loina manung purma loina thumjan dagi phim amada leigre masiga iroinana khoi leiriba ising di chenthal lakpa amadi manung da lehoriba singna awaba kaya khenariba sidagi khoi kena to ngai khoi tongan tongan ba department gi fire service ki amadi SDRF ki mioi sing lakna khoi manung da ising thum dhaba manung sida leiba quarter manung da leiba khoi ahal laman amadi nupi ngang sing kaya rescue to bagi khoi sakam adu khoi uba phangi adu masida natana hairiba mafam na sikhang natana tongan tongan mafam kaya dasu khoi ising je kairak padagi awaba kaya praja kaya tongan tongan ba makhal gi awaba kaya mayuk nariba si khoi langa ki makai dagi amadi tongan tongan ba loop sing gi makai dagi lakuna angam mateng pang ba amadi rescue ta bugi thabak sukana sathnari masigi makatarak bo ina khoi tongan tongan mafam sing haibadi konung mamang adagi leiriba sekon gi manung gi akoi bagi film मैम पुने ये मिने बेतन जादो लोगी नसे मफु में ना कोई तो मुझे सिटी वीआईपी कॉलोनी से तो बोले तो मीजो तुम लोग को ये पोते जो लोग अगर मुझे मीडी मनु के लिए बोल रहे या म पोते जो तुम खड़ा दे तुम नहीं नरे तो मतलब का फ्लोर मतलब की फ्लोर से तो पोते करना बा तो मतलब bisa. Lamdalong aswai jaga ase mi kara rescue to biu hai le apoi request to bagi call di lak sare ado je
ꯃꯅꯨꯡꯗ ꯆꯪꯉꯒ ꯔꯦꯁꯀ꯭ꯌꯨ ꯆꯪꯈꯤꯕꯀꯣ ꯑꯗꯨꯗꯣ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯗꯣ ꯅꯥꯀꯟꯗ ꯃꯤ 10 ꯂꯩ ꯍꯥꯏ ꯑꯗꯨꯗꯣ ꯔꯦꯁꯀ꯭ꯌꯨ ꯇꯧꯖꯔꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯤ 10 ꯃꯨꯛꯇꯤ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯕꯗ ꯏꯚꯥꯀ꯭ꯋꯦꯠ ꯇꯧꯕ ꯉꯝꯖꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯗ ꯑꯗꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯤ 10 ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯕꯈꯩ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯕꯣꯠ ꯃꯣꯇꯣꯔ ꯕꯣꯠ ꯂꯥꯏꯐ ꯖꯦꯀꯦꯠ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯠꯂꯥꯏꯈꯩ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯃꯅꯨꯡꯗ ꯂꯩꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯂꯛꯄ ꯉꯝꯍꯧꯗꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏ ꯁꯦꯐ ꯖꯒꯥꯗ ꯏꯚꯥꯀ꯭ꯋꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯥꯔ ꯑꯦꯜ ꯅꯕꯆꯟꯗ꯭ꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯈꯥꯗ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯦꯅꯥꯄꯇꯤ ꯑꯗꯒꯤ ꯀꯩꯅꯣꯔꯣꯝꯗꯁꯨ ꯅꯣꯡ ꯌꯥꯝ ꯇꯥꯕꯅꯤꯅ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯕꯦꯠꯁꯃꯦꯠ ꯗꯤꯁꯤ ꯀꯩꯅꯣ ꯁꯦꯅꯥꯄꯇꯤꯗ ꯂꯩꯒꯗꯕ ꯅꯨꯡꯗꯥꯡ ꯄꯥꯎ ꯐꯥꯎꯕꯗ ꯃꯣꯏꯅꯁꯨ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯀꯟꯅ ꯇꯥꯔꯤꯅ ꯍꯥꯏꯕꯅꯤꯅ ꯃꯣꯏꯔꯣꯝꯗ ꯑꯌꯥꯝꯕ ꯆꯨꯝꯊꯔꯛꯄꯗꯨꯅꯅꯦ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁꯅꯁꯨ ꯕꯟ ꯀꯩꯀꯩ ꯁꯥꯕ ꯈꯣꯠꯄ ꯂꯩꯕꯥꯛ ꯊꯥꯕꯗꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯤꯁꯤꯜꯇꯤꯡꯒꯤ JCB ꯇꯧꯔ ꯂꯧꯊꯣꯛꯄ ꯅꯥꯒꯥ ꯅꯥꯂꯥꯗꯨꯁꯨ ꯑꯩꯈꯣꯏ ꯏꯚꯤꯛꯁꯟ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤꯗꯅꯀꯣ ꯍꯥꯏꯗꯤ ꯍꯥꯀꯨꯝ ꯆꯩꯗꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯅꯣꯡꯒꯤ ꯆꯥꯡ ꯆꯨꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯌꯥꯝꯃꯦꯅ ꯈꯜꯂꯦ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯅ ꯉꯁꯤ ꯉꯔꯥꯡ ꯑꯗꯨꯝ 2 days before ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯔꯤꯚꯔꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡ ꯇꯥꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯔꯞ ꯌꯦꯡꯀꯥꯟꯗ 20 to 30 feet ꯑꯗꯨꯝ ꯍꯥꯡ ꯂꯩꯍꯧꯕꯅꯦꯕ ꯉꯔꯥꯡꯁꯦ ꯑꯗꯨꯝ ꯊꯟꯒꯠ ꯂꯩꯔꯝꯃꯦꯕ ꯍꯥꯏꯗꯤ ꯖꯁ ꯏꯟ ꯁ꯭ꯄꯦꯟ ꯑꯣꯐ 24 hours ꯑꯗꯨꯃꯥꯏꯅ 20 to 30 feet ꯏꯁꯤꯡ ꯑꯃꯥꯏꯇꯪ ꯍꯦꯟꯒꯠꯄ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯀꯥꯏꯗꯩꯅꯣꯝꯗꯤ ꯇꯥꯔꯛꯄꯝꯗꯤ ꯑꯣꯏꯔꯝꯃꯅꯦꯕ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯄꯨꯂꯞ ꯂꯥꯛꯄꯅꯤꯅ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯆꯨꯝꯊꯔꯛꯄꯒꯤ ꯏꯁꯤꯡ ꯅꯣꯡ ꯌꯥꯝ ꯇꯥꯕꯒꯤ ꯆꯥꯡꯅꯅꯦꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯀꯣ ꯖꯒꯥ ꯖꯒꯥ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯨꯔꯦꯜꯁꯤꯡꯁꯦ ꯀꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯏꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯀꯔꯤ ꯄꯥꯏꯈꯠꯅꯕ ꯊꯧꯔꯥꯡ ꯂꯩꯒꯦ ꯑꯩꯗꯤ SDC ꯄꯣꯔꯣꯝꯄꯥꯠꯅꯦ ꯑꯩꯈꯣꯏ DC ꯃꯦꯝ ꯂꯩꯔꯤꯗꯨꯇꯥ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ DCꯒꯤ ꯑꯣꯐꯤꯁ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯗꯨꯝ ꯐꯖꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯥꯏ ꯖꯒꯥ ꯁꯣꯂꯣꯝ ꯍꯩꯉꯥꯡꯂꯣꯝꯗꯁꯨ ꯀꯥꯏꯔꯤ ꯑꯗꯒꯤ ꯁꯣꯂꯣꯝ ꯍꯥꯏꯗꯤ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯇꯣꯞꯄꯒ SDRFꯀꯤ ꯑꯗꯒꯤ NDRFꯀꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯐꯥꯌꯔ ꯁꯥꯔꯚꯤꯁꯦꯁꯁꯨ ꯑꯗꯨꯝ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯍꯧꯖꯤꯛꯇꯤ ꯂꯥꯏꯐ ꯀꯟꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯑꯗꯨꯔꯣꯝꯗ ꯂꯥꯛꯄꯒꯤ ꯐꯤꯕꯝꯂꯣꯝꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤꯇꯤꯒꯦꯁꯟꯒꯤ ꯑꯣꯏꯅꯗꯤ ꯊꯤꯡꯕꯗꯤ ꯀꯥ ꯍꯦꯟꯅ ꯈꯤꯇꯪ ꯋꯥꯔꯅꯤꯅꯀꯣ ꯄꯣꯠꯁꯦ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯇꯧꯔꯛꯑꯕꯅꯤ나 ꯑꯗꯨꯅ ꯂꯥꯏꯐ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔ ꯑꯗꯨꯝꯕꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏ ꯀꯜꯂꯕ ꯃꯇꯨꯡꯗꯁꯨ ꯃꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯥꯏꯗ ꯂꯩꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯤ ꯑꯗꯒꯤ ꯃꯣꯏ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯂꯞ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯐꯦꯛꯇꯔꯗꯤ ꯌꯥꯝꯃꯦ ꯑꯔꯕꯥꯟ ꯐ꯭ꯂꯗꯤꯡꯁꯦ ꯑꯗꯨꯝ एंक्रोचमेंट जो याम लेना एंक्रोचमेंट अदम नाला पिक्सनरक्पा अदगी युम हेंदो साजलक्पा अदगी अखोइगी कनो हाइदि सिदजो अदम येंगियो सिदैदा फत्तवगा मयाम लैजे अदम तुरेन खुंगनजो नागा नालागाजे याम लंगदबनेबा अदुना डिसिल्टिंग जु खतंग वाटप्रन खले थादबजु हेनबनिनको अदुमबा फैक्टर से यामेन खले आई मोतदि फैक्टर अखोइना सी यम खतने हाइबदुदि खतंग दंग नुवाइगदो मानदे हाइदि मी कमन पब्लिक तसु खितंग मोय दसु इम्प्रूवमेंट तौरिबा अदगी कनो तौरिबा फत्तब थादरिबा मैम हाइदि इसिंग पुबई चांगनो कनो तौरकपनिना हजिकति मीसु यामबनिनाको अदुना फैक्टर जे होय मल्टीपल फैक्टर्स ने हाइतारे अमदा खतंग पिन पॉइंट तौरगा अखोइना सीना सीनेना खतंग हाइबदि खतंग कनो तौगदो मानदे फैक्टर जे यामेन खल दोना डिफरेंट कहेनी माइकई खुदिमक्तगी कमाइन तौरगा कमाइन तौनी हाइबदि स्टेक होल्डर यामबनिनाको कोई सरकार साइड को कनोगी गवर्नमेंट की CSO पब्लिक मैम लेदीदनको डिपार्टमेंट मैम पुलप तुंगनगा कमाइन तौबनो तंग अदवाइना तौबना फंगिन खल